बोरबेगा सब डिविजन असी कारक्पा तारगदी यामना लाइना मयाई ओइरिबा जिरिबाम असे कारक्पगी अचौबा मरम अम ओरकनि हाइबसी आई मीडिया की थोंगन निसिंगरी सब डिविजन बोरबेगा सब डिविजन असिदा एखोई ngahouda taragadi tamna lakuna ekhoi mayai oiriba jiriba masi thukchin khibada kuiba matam na loi maram asina mari lainaba department CEO sing amadi mathak thongba sem manipur gi sem moibiliba beren busu ekhoi puning chingsinjari tagi Borbega sub division amadi tungan ba matham dingdagi lakuna ekhoi Vidyanagar Sport Complex asida sangjapam lauduna likem hangduna lejirakhi ekhoi mafam asida mi yamna maram oiraga ekhoi mi cham romdi secondary da ekhoi sip tawkre yamna thakasai hojik lairiba mafam ase ekhoi khaidu mi khara khaidokhrabnina ekhoi su mafam ase leibu matamda ekhoi su khara anayek oirabasi khara phare khara safare haiduna ekhoi leijari matam da ekhoi medical gi oiba department gi lengbirakuna anayek yarokpa yai check up tawba pamjai amadi hojik ekhoi awaba kaya taraba baza ekhoi changjapam lauduna Vidyanagar Sport Complex asida mi chama yankhai romdi masida mafam masida lamtai khunau tungan mafam khradagi su ekhoi punna mi cham yankhai romdi mafam asida lengdana leiri asuk wana leiriba ekhoi gi baza yum kai mai thidok piraba sing asida ekhoi mafam asida kayam koina lehengadoribano athuba matamda ekhoi gi iramdam mafam asagi yum da hanjinnabagidamakkada lengaki ising pungning chingsinjari mafam aduda ekhoi gi yum sabiduna security matik chana pibiduna mahausagi oiba nungai jaba mafam aduda ekhoi hingba pamjai athuba matamda manipur da leiriba CEO sing amadi bai leinaba department singna puning chingsinbiu ekhoi gi Borbega sub division asi karakpa taragadi yamna laina mayai oiriba jiribam ase karakpagi achauba maram am orakani haibasi ai media gi thongan nisingjari sub division Borbega sub division asida ekhoi ngahouda taragadi tamna lakuna ekhoi mayai oiriba jiribam ase thukchin khibada kuiba matam na loi maram asina mari lainaba department CEO sing amadi mathak thongba sem manipur gi sem moibiliba beren busu ekhoi puning chingsinjari lifeline oriba jiriba masya karigumba thukchingi bataragadi manungda leiriba manipur gi ekhoi di mapane haina laujare jiriba masdi manungda leiribi sinausing si aduki matik warakani haibase miyam masu khangnabani khangna ngasi phawda security matik chana pibiraktabase baza ekhoi yam nungai jade ekhoi bajiriba masleitaba matamda manungda leiriba baza kaya ase wagani lifeline oriba jiriba mase ekhoi tuki sing di tumne tawkiba taragadi ekhoi aduki matik wagani haibase khangna smase ekhoi aduki matik penjade security matik tana thambiu mafam asida ekhoi matam kuya leiba pamjade isa gi yum dahanaba ekhoi thorang adu sinbiu athuba matamda natrabadi maijaubi houtuna jiriba mase ruki matik sathiba irang horakpa space laitaba mafam ama hedo orakani haina haijaningi ekhoi matamda ekhoi matam chana ekhoi miyeng asi thambiu haiduna press media mafamda nisingge manga ngarang ekhoi bom kaya pukhayanduna Borbega sub division gi manung sana leiba tungan mafam singda hojik mak ekhoi awaba kaya tadun leili masi ekhoi homer vision chathaduna hatraba kuki militants sing asi ekhoi takthokpa matam yaudriba karigino ekhoi hojik hawba security matik chana piba ngamdriba sibu ekhoi punama jiba masi bu sikhro haina enga na thadoklabra kaino ekhoi aduki matik awaba nangibasi athuba matamda security force pibiduna homer vision chathaduna hatraba kuki militants sing takthokpada ekhoi saruk yaminasi mai enabasina miyeng sangbiu haiduna ekhoi media gi thongda nisingdari